Hello everyone, welcome back to my new video. Ma'am, gaming biwa kawi ma'am aise kasar dagini. Do ma'am dak se thotok ama thoe ko. Do ma'am na su ma'am ngasi video siti ko. Ngasi video sidi yamna nungai taba su oire ko nungai taba gi su oire de matakta ma'am na su hena khangnaramani ko. Ma'am na su hena khangnaramani do ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯍꯥꯏꯅꯀꯣ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕ ꯁꯨꯝ ꯑꯩꯈꯣꯏꯅꯗꯤ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯍꯤꯗꯤ ꯅꯧꯔꯤꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯃꯥꯏ ꯃꯐꯝꯗꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯝꯃꯅꯤ ꯍꯧꯖꯤꯛ magi loina haitare ko magi loina bi magi wife haitare ko to magi wife se ngarang gi morning haitare date 23 November haitare ko 23 November da magi loina bi ine ije haitare ko je thoisna sakol sem se ma se leigidre do ma'am thodok si matang da ma'am da 좀 누아이ꯇꯕ ꯃꯇꯦꯛ ꯑꯃ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛ ꯀꯁꯥꯔꯗꯒꯤ ꯑꯣꯏꯖꯔꯒꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯏꯌꯥꯝꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯦꯡꯕ ꯌꯨꯇꯨꯕꯔ ꯑꯃꯅꯤꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯥꯏꯔꯒꯀꯣ ꯃꯥꯁꯨ ꯌꯦꯡꯉꯦ ꯑꯗꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯁꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯈꯜꯂꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯁꯨ ꯈꯜꯂꯦ ꯍꯧꯖꯤꯛ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯏꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯦ ꯃꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯧꯗꯣꯛꯁꯦ ꯇꯥꯕꯗ ꯃꯥꯁꯦ ꯗꯦꯠ 20 ꯅꯕꯦꯝꯕꯔꯗ ꯃꯥꯁꯦ ꯍꯨ ꯊꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯃꯣꯔꯅꯤꯡꯗꯀꯣ ꯍꯨ ꯊꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯂꯥꯏꯀꯠꯅꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ICUꯗ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ 2-3 days ꯂꯩꯕ ꯃꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯀꯟꯕ ꯉꯝꯗꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯈꯤꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯏꯌꯥꯝꯕꯅꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕꯤꯈꯤ ꯑꯗꯣ ꯏꯌꯥꯝꯕ ꯀꯟꯕꯃꯛꯇꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯏꯌꯥꯝꯕ ꯑꯁꯤ ꯑꯩꯅ ꯁꯤꯌꯔ ꯇꯧꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯣꯇꯣ ꯁꯥꯏꯠꯇ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯐꯦꯃꯤꯂꯤ ꯁꯤꯒꯤ ꯏꯌꯥꯝꯕꯒꯤ ꯐꯦꯃꯤꯂꯤ ꯀꯣ ꯏꯌꯥꯝꯕꯒꯤ ꯏꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯏꯌꯥꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯃꯊꯛꯇ ꯌꯥꯝꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯁꯛꯅꯥꯏꯔꯕ ꯌꯨꯇꯨꯕꯔ ꯑꯃꯅꯤ ꯑꯗꯨꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯩ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯁꯤꯗ ꯐꯣꯇꯣ ꯑꯃ ꯍꯥꯞꯆꯔꯛꯀꯦꯀꯣ ꯌꯥꯝꯅ ꯏꯆꯦꯁꯦ ꯂꯩꯈꯤꯗꯕꯩ ꯃꯇꯨꯡꯗ ꯍꯤꯡꯒꯣꯜ ꯂꯩꯀꯣꯜꯒꯨꯝꯕꯀꯣ ꯃꯐꯝꯗ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯁꯦꯠꯂꯒ ꯏꯌꯥꯝꯕꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯏꯔ ꯊꯥꯒꯠꯄꯤꯈꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯟꯕꯗ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯌꯥꯝꯕꯗ ꯇꯥꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯅꯅꯥꯎꯅꯁꯨ ꯈꯪꯉꯤ ꯍꯣꯏ ꯐꯅ ꯍꯥꯏꯗꯤ ꯐꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯊꯣꯛꯂꯕꯁꯨ ꯄꯨꯛꯅꯤꯡ ꯍꯟꯕꯤꯒꯅꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯍꯥꯟꯕꯗꯗꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯄꯪꯊꯥꯗ ꯊꯥꯒꯠꯅꯩꯑꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯗꯦꯠ 20 ꯁ꯭ꯋꯥꯏꯗꯒꯗꯤ ꯁꯨꯝ ꯐꯦꯛ ꯑꯣꯏꯌꯦꯕꯀꯣ ꯁꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯗꯥꯏꯅ ꯁꯟꯗꯣꯛꯄꯤꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯟꯗꯣꯛꯄꯤꯕꯁꯦ ꯃꯁꯤ ꯇꯧꯕꯤꯅꯨ ꯃꯌꯥꯝ ꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯗꯣ
ꯀꯟꯐꯥꯔꯝ ꯇꯥꯔꯒ ꯈꯪꯉꯒ ꯃꯌꯥꯝ ꯊꯥꯒꯠꯄꯤꯌꯨ ꯊꯥꯒꯠꯂꯁꯨꯀꯣ ꯑꯗꯣ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯀꯩꯗꯧꯅ ꯇꯧꯕꯤꯅꯣ ꯃꯌꯥꯝ ꯀꯩꯗꯧꯅ ꯇꯧꯒꯦ ꯈꯟꯒꯅꯨ ꯑꯗꯨꯒ ꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯐꯦꯛ ꯑꯣꯏꯔꯝꯃꯤꯀꯣ ꯑꯗꯣ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯤꯠꯀꯤ ꯑꯗꯨ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯊꯥꯡꯒꯠꯅꯩꯀꯣ ꯑꯗꯣ ꯀꯣꯟꯅ ꯏꯌꯥꯝꯕ ꯏꯁꯥꯃꯛꯅ ꯐꯦꯁꯕꯨꯛꯇ ꯊꯣꯛꯑꯒ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯦꯕꯀꯣ ꯏꯌꯥꯝꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯁꯦ ꯈꯪꯗꯕꯤꯗꯁꯨ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯄꯪꯊꯥꯡꯗ ꯊꯥꯡꯒꯠꯄꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯝꯇꯪ ꯊꯝꯖꯒꯦ ꯃꯌꯥꯝ ꯋꯥꯗꯣ ꯀꯟꯐꯥꯔꯝ ꯇꯥꯔꯒꯁꯨ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯒꯤ ꯈꯜꯂꯣꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯂꯩꯔꯅꯤ ꯑꯗꯨꯝꯀꯣ ꯑꯗꯣ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯏꯌꯥꯝꯕꯒꯤ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯏꯌꯥꯝꯕ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏ ꯁꯣꯛꯑꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯨ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯀꯣ ꯃꯌꯥꯝꯁꯦ ꯇꯥꯕꯗꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯕ ꯏꯌꯥꯝꯕꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯩꯁꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯀꯩꯗꯧꯕꯁꯤꯡꯗꯣ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣ ꯇꯧꯕꯗ ꯏꯌꯥꯝꯕꯅ ꯁꯦꯡꯗꯣꯔꯛꯄꯗꯣ ꯏꯌꯥꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯝꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯀꯩꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯊꯣꯏꯁꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯩꯀꯣ ꯂꯩꯈꯤꯗꯔꯦꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯔꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯂꯩꯈꯤꯗꯔꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯁꯦ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯒꯅꯨ ꯊꯣꯏꯁꯅꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯁꯦ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯀꯂꯛ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯅꯩ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕꯗꯁꯨ ꯑꯩꯅ ꯀꯂꯛ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯖꯩ ꯑꯩꯅ ꯇꯧꯕꯗꯁꯨ ꯃꯥꯅ ꯀꯂꯛ ꯈꯝꯕꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯁꯥꯎꯅꯔꯀꯥꯟꯗꯅ ꯏꯕꯥꯅꯤꯁꯦ ꯀꯧꯅꯗꯦꯕ ꯀꯧꯅꯗꯕꯁꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯩꯕꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯅ ꯑꯌꯥꯝꯕ ꯂꯩ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯂꯩꯕꯁꯦ ꯀꯧꯅꯗꯕꯅꯤꯗꯅ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯥꯁꯨ ꯃꯥꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯅ ꯈꯠꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯁꯦ ꯑꯗꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤ ꯈꯔ ꯁꯥꯎꯅꯩ ꯑꯩꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ 이바니ꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯥꯎꯅꯔꯦ 이바니ꯁꯦ ꯈꯠꯅꯔꯦ ꯑꯩꯁꯨ ꯇꯨꯝꯃꯦ ꯃꯥꯁꯨ ꯇꯨꯝꯃꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯈꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅꯁꯨ ꯈꯪꯍꯧꯗꯔꯦ ꯃꯥꯅ ꯀꯩꯅꯣꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯥꯄꯤ ꯍꯤꯗꯥꯛ ꯊꯛꯑꯝꯕꯁꯦ ꯑꯩꯅ ꯊꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯅ ꯊꯣꯛꯄꯅꯦ ꯑꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯐꯦꯠꯄꯨꯗꯤ ꯈꯪꯍꯧꯋꯦ ꯑꯩꯅ ꯃꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯔꯝ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯄꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤꯗꯣ ꯊꯛꯑ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯌꯧꯔꯛꯄꯅꯦ ꯑꯗꯣ
ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯈꯔꯦ ꯑꯩꯅꯁꯨ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯍꯤꯗꯥꯛꯇꯨꯅ ꯀꯟꯃꯟꯈꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯁꯟꯗꯣꯛꯄꯤꯔꯤꯕꯁꯦ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕ ꯃꯤ ꯍꯥꯏꯅꯁꯨ ꯑꯩ ꯑꯣꯏꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯪꯉꯔꯣꯏꯗꯕ ꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ ꯏꯕꯥꯅꯤꯀꯤ ꯍꯥꯏꯗꯤ ꯊꯣꯏꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯧꯈꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯇꯧꯅꯤꯁꯨ ꯈꯪꯍꯧꯗꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯍꯥꯏꯖꯔꯤ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯋꯥꯐꯝ ꯃꯇꯦꯛ ꯈꯔ ꯊꯝꯕꯤꯔꯛꯄꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯞ ꯇꯧꯁꯟꯖꯔꯒ ꯊꯝꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯏꯌꯥꯝꯕ ꯑꯩ ꯏꯌꯥꯝꯕꯗ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯒꯦ ꯏꯌꯥꯝꯕ ꯋꯥꯔꯧꯕꯤꯅꯨ ꯏꯌꯥꯝꯕꯁꯦ ꯏꯌꯥꯝꯕꯅ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕ ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ ꯏꯌꯥꯝꯕꯒꯤ ꯂꯩꯍꯧꯔꯤꯕ ꯇꯨꯡꯒꯤ ꯏꯌꯥꯝꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯈꯟꯒꯗꯕꯅꯤ ꯏꯌꯥꯝꯕ ꯑꯣꯟꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯌꯥꯝꯕ ꯅꯤꯡꯍꯟꯅꯕꯁꯨ ꯇꯧꯕ ꯌꯥꯗꯦ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤꯗꯤ ꯈꯔꯅꯤꯕꯨꯗꯤ ꯂꯩꯔꯅꯤꯀꯣ ꯏꯌꯥꯝꯕ ꯀꯣꯛꯄ ꯉꯝꯗꯕꯀꯣ ꯑꯗꯨꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨꯀꯣ ꯏꯌꯥꯝꯕ ꯅꯤꯡꯍꯟꯅꯕ ꯇꯧꯕ ꯌꯥꯗꯦ ꯍꯣꯠꯅꯕ ꯂꯦꯞꯄꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯁꯤꯅ ꯏꯌꯥꯝꯕꯅ ꯊꯝꯂꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗꯀꯣ ꯀꯩꯒꯨꯝꯕ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯈꯤꯇꯪ ꯀꯟꯊꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯊꯣꯛꯅꯩ ꯊꯣꯛꯇꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯅ ꯏꯌꯥꯝꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯌꯥꯝꯕ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯏꯆꯥ ꯑꯅꯤ ꯂꯩ ꯏꯌꯥꯝꯕ ꯏꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯝꯂꯛꯂꯤꯕꯁꯤ ꯑꯩꯅ ꯄꯥꯝꯖꯅ ꯌꯦꯡꯉꯨꯕ ꯌꯨꯇꯨꯕꯔ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯔ ꯍꯥꯏꯗꯤ ꯁꯛꯈꯪꯅꯔꯕ ꯌꯨꯇꯨꯕꯔ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝꯕꯤꯠ ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝꯕꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯩꯅ ꯌꯦꯡꯖꯕ ꯑꯣꯏꯕ ꯌꯨꯇꯨꯕꯔ ꯑꯣꯏꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯍꯧꯅꯕ ꯍꯥꯏꯅꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯅ ꯅꯝꯖꯔꯛꯄꯅꯤ ꯏꯌꯥꯝꯕ ꯅꯅꯥꯎꯕꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯏꯌꯥꯝꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯁꯥꯔꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯇꯥꯔꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯇꯧꯔꯒꯁꯨꯀꯣ ꯃꯌꯥꯝ ꯁꯤꯕꯒꯤ ꯐꯤꯔꯦꯞꯁꯤꯗꯤ ꯂꯦꯞꯄꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝ ꯀꯣ ꯈꯤꯇꯪ ꯈꯟꯊꯔꯒꯗꯤ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯃꯊꯧ ꯇꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯦ ꯅꯤꯡꯍꯟꯅꯕ ꯇꯧꯔꯛꯏꯁꯤ ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝꯕꯤꯠ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕꯀꯣ ꯃꯩꯇꯩꯁꯦ ꯌꯨꯇꯨꯕꯔꯁꯦ ꯑꯩꯅ
ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯊꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯀꯩꯀꯩ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ